ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯈꯨꯗꯣꯜꯀꯤ 12 ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯗꯨꯗꯤ ꯅꯍꯥꯟ ꯊꯥꯒꯠꯆꯈꯤꯕ ꯃꯥꯏꯈꯨꯝꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨꯒꯤ ꯃꯈꯥ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯨꯗꯣꯞ ꯑꯁꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯊꯥꯒꯠꯆꯕ ꯇꯧꯖꯒꯦ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯣꯏꯕ ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗꯅꯤ ꯀꯔꯤꯒꯨꯝꯕ ꯑꯉꯝꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯏ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯑꯣꯟꯊꯔꯛꯂꯦ ꯊꯣꯏꯕ ꯃꯀꯣꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯏ ꯃꯐꯝ ꯑꯁꯦ ꯑꯁꯨꯛꯄ ꯑꯃꯝꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯛꯂꯦ ꯃꯍꯥꯛꯀ ꯄꯪꯂꯥꯞ ꯂꯥꯞꯅꯗꯅ ꯂꯦꯝꯕꯁꯨ ꯎꯞꯇꯨꯅ ꯇꯥꯔꯤꯕ ꯑꯗꯣ ꯎꯔꯛꯏ ꯊꯣꯏꯕ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯚꯥꯏ ꯂꯦꯝꯕ ꯚꯥꯏ ꯇꯥꯕ꯭ꯔꯣ ꯂꯦꯝꯕ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯏ ꯊꯣꯏꯕꯅ ꯚꯥꯏ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯂꯦꯝꯕꯕꯨ ꯆꯤꯡꯈꯠꯂꯤ ꯂꯦꯝꯕꯁꯨ ꯐꯝꯅ ꯐꯝꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯀꯥꯡꯊꯣꯔꯛꯄꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ ꯊꯣꯏꯕꯅ ꯚꯥꯏ ꯉꯥꯏꯈꯣ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜꯁꯦ ꯀꯔꯥꯏꯋꯥꯏꯗꯅꯣ ꯌꯦꯡꯁꯦ ꯂꯦꯝꯕꯅ ꯚꯥꯏ ꯑꯁꯣꯝꯗ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯃꯥꯜꯂꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯋꯥꯏꯗꯅꯦ ꯆꯪꯂꯛꯂꯤꯕ ꯂꯦꯝꯕꯅ ꯚꯥꯏ ꯎꯕ꯭ꯔꯥ ꯑꯥꯗ ꯐꯝꯂꯤꯕꯁꯦ ꯃꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯁꯨ ꯚꯥꯏ ꯈꯔ ꯆꯪꯁꯤꯟꯁꯦ ꯂꯥꯛꯑꯣ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯐꯝꯂꯤꯕꯗꯣ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯐꯝꯂꯤꯕ ꯑꯗꯣ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯆꯤꯛꯄ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯅꯤꯗꯣ ꯃꯤ ꯂꯥꯛꯄꯒꯤ ꯁꯅꯤꯜ ꯀꯔꯤꯁꯨ ꯐꯥꯎꯗꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒꯅꯤ ꯑꯗꯨꯃꯛ ꯐꯝꯂꯤꯕ ꯑꯗꯣ ꯊꯣꯏꯕꯅ ꯚꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯃꯥꯜꯂꯦ ꯇꯥꯁꯦ ꯃꯈꯣꯏꯁꯨ ꯅꯛꯁꯤꯜꯂꯛꯄꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯂꯦ ꯅꯨꯄꯤ ꯑꯗꯨꯅ ꯗꯗꯥ ꯉꯁꯤꯁꯦ ꯗꯗꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯦ ꯗꯗꯥ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯁꯨꯝ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯅꯨꯄꯥ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ ꯅꯨꯄꯥ ꯑꯁꯤꯅ ꯉꯥꯡꯂꯛꯄ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯅꯤ ꯂꯦꯝꯕ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯊꯣꯏꯕꯁꯨ ꯂꯦꯝꯕꯗ ꯌꯦꯡꯉꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯣ ꯗꯗꯥ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯂꯥꯞꯄꯦ ꯑꯗꯣ ꯊꯦꯡꯈ꯭ꯔꯒꯅꯤꯌꯦ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯔꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯇꯥꯕꯗ ꯂꯦꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ ꯅꯨꯄꯤ ꯑꯗꯨꯅ ꯗꯗꯥ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯦ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯅꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯑꯃꯒꯨꯝ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗꯣ ꯈꯪꯕꯦꯠ ꯃꯦꯠꯂꯤ ꯅꯨꯄꯤ ꯑꯗꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯂꯦꯝꯕꯒ ꯊꯣꯏꯕꯒꯁꯨ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯃꯐꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤ ꯂꯦꯝꯕꯒ ꯊꯣꯏꯕꯒꯁꯨ ꯏꯉꯛ ꯉꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕ ꯎꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯅ ꯂꯦꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ
ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯃꯈꯣꯡ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯦ꯫ ꯂꯦꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯊꯣꯔꯛꯄꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯅ "ꯚꯥꯏ, ꯃꯐꯝꯁꯤꯗꯤ?" ꯊꯣꯏꯕ "ꯚꯥꯏ, ꯀꯔꯝꯅ ꯑꯃꯨꯛ?" ꯃꯈꯣꯏ ꯑꯅꯤ ꯌꯧꯅ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯂꯥꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯎ ꯂꯦꯞꯀꯪ ꯍꯧꯕ ꯃꯐꯝꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯚꯥꯞ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯎ ꯑꯗꯣ ꯎꯖꯥꯎ ꯂꯦꯞꯀꯪꯗꯨꯅꯤ ꯍꯥꯏꯕꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯟꯊꯗꯅ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯏ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯇꯣꯝꯕ ꯑꯃꯁꯨꯡ ꯂꯦꯝꯕꯒꯤ ꯃꯃꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯅꯤ ꯃꯄꯥꯟꯂꯣꯝꯗꯒꯤ "ꯏꯃꯥ, ꯑꯣꯖꯥ ꯃꯥꯏꯕ" ꯀꯧꯗꯨꯅ ꯊꯣꯡ ꯑꯗꯣ ꯊꯤꯜꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯇꯣꯝꯕ ꯈꯪꯍꯧꯗꯦ ꯇꯨ ꯆꯨꯡꯈꯤꯕ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ, ꯇꯥꯏꯌꯦ ꯇꯥꯏꯌꯦ, ꯏꯃꯥ ꯂꯥꯛꯑꯦ" ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ "ꯏꯕꯦꯝꯃ" ꯍꯥꯏꯅ ꯈꯪꯀꯧ ꯀꯧꯏ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯗꯣ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯃꯥꯏꯕ ꯇꯣꯝꯕꯔꯣꯝꯗ ꯃꯃꯥꯏ ꯑꯗꯣ ꯌꯦꯡꯉꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯨꯡꯂꯣꯝꯗ ꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ, "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯀꯔꯝꯅꯣ ꯑꯩꯗꯤ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ?" ꯍꯥꯏꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯦꯝꯕꯒꯤ ꯃꯃꯥꯅ "ꯑꯣꯖꯥ, ꯑꯣꯖꯥ ꯃꯥꯏꯕ" ꯍꯥꯏꯅ ꯑꯃꯨꯛ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯑꯗꯨꯒ "ꯑꯣꯖꯥ, ꯑꯩ ꯏꯆꯥꯊꯅꯤ ꯂꯥꯛꯂꯤꯕꯁꯦ ꯊꯣꯡ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯈꯤꯒꯦ" ꯍꯥꯏꯔꯛꯏ꯫ ꯃꯥꯏꯕ ꯇꯣꯝꯕ "ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ ꯊꯅꯤꯜꯗꯣ" ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯄꯗꯅꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯝꯕ ꯈꯣꯟꯖꯦꯜꯗꯨꯅ "ꯏꯃꯥ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ, ꯑꯩ ꯊꯋꯥꯏꯁꯤꯅ ꯍꯥꯠꯀꯗꯧꯔꯦ" ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯒꯤ ꯃꯃꯥ ꯊꯣꯡ ꯍꯥꯡꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝ ꯁꯠ ꯁꯠ ꯊꯥꯡꯗꯣꯔꯛꯄꯒ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯉꯥꯡꯂꯛꯄꯒꯨꯝ ꯍꯥꯏꯔꯛꯏ꯫ "ꯊꯣꯡꯁꯦ ꯍꯥꯡꯉꯨ, ꯑꯩꯈꯣꯏ ꯅꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯂꯦꯝꯕꯒꯤ ꯃꯃꯥ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕ ꯃꯥꯏꯕ ꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯊꯣꯡ ꯑꯗꯣ ꯊꯨꯒꯥꯏꯔꯒꯦ ꯀꯥꯎꯈꯥꯏꯔꯒꯦ ꯃꯇꯥꯒꯨꯝ ꯑꯀꯟꯕ ꯁꯥꯐꯨꯗ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯂꯦꯝꯕꯒꯤ ꯃꯃꯥꯗꯣ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯑꯀꯤꯕ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯇꯨꯡ ꯍꯜꯂꯛꯏ꯫ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨꯁꯨ ꯁꯥꯐꯨ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨ ꯀꯟꯅ ꯂꯣꯜꯂꯤꯕ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯨꯁꯨ ꯃꯩ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯇꯣꯝꯕꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠꯇ ꯂꯦꯟꯈꯤꯕ ꯏ ꯇꯩꯔꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯊꯣꯡ ꯇꯝꯅ ꯂꯪꯉꯛꯏ꯫ ꯊꯣꯡꯒꯤ ꯄꯣꯅꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯌꯨꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯊꯤꯜꯂꯝꯕ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯏꯕ ꯇꯣꯝꯕꯅ "ꯏꯕꯦꯝꯃ, ꯂꯥꯎ, ꯁꯤꯗ ꯐꯝꯂꯨ ꯂꯥꯎ" ꯂꯦꯝꯕꯒꯤ ꯃꯃꯥ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯃꯥꯡꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯃꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ "ꯏꯕꯦꯝꯃ, ꯅꯪ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯥꯖꯕ ꯊꯝꯒꯅꯨ꯫ ꯅꯃꯥꯡꯗ ꯐꯝꯂꯤꯕ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯩꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯊꯥꯖꯒꯅꯨ." ꯂꯦꯝꯕꯒꯤ ꯃꯃꯥꯗꯣ ꯇꯧꯈꯤꯕ ꯃꯇꯧꯁꯤꯡꯗꯨꯅ ꯀꯤꯕꯅ ꯃꯁꯥ ꯅꯤꯛꯅ ꯃꯥꯏꯕ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯔꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯑꯃꯨꯛ "ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯁꯦ ꯃꯄꯥꯡꯒꯟ ꯀꯟꯈ꯭ꯔꯕꯅꯦ." ꯂꯦꯝꯕꯒꯤ ꯃꯃꯥꯗꯤ ꯈꯔ ꯀꯤꯕꯒ ꯑꯃꯨꯛ ꯍꯦꯟꯅ ꯀꯤꯔꯦ꯫ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯗ ꯃꯥꯏꯕ ꯇꯣꯝꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯀꯤꯔꯦ ꯈꯪꯕꯗꯒꯤ ꯃꯥꯏꯕ ꯇꯣꯝꯕꯅ "ꯀꯤꯒꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯑꯩ ꯂꯩꯔꯤꯉꯩꯗꯗꯤ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯒꯗꯕꯅꯤ. ꯊꯅꯤꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯁꯦꯡꯅꯃꯛꯇꯤ ꯂꯦꯝꯕꯒꯤ ꯃꯃꯥꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤ." ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯃꯥꯏꯕ ꯇꯣꯝꯕꯗ ꯍꯪꯂꯛꯏ, "ꯑꯣꯖꯥ,
ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯄꯒꯤ ꯍꯥꯏꯕ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ, ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯂꯦꯝꯕꯒꯤ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡ ꯇꯨꯝꯅ ꯁꯤꯈ꯭ꯔꯦ ꯇꯥꯕꯗ ꯂꯦꯝꯕꯒꯤ ꯃꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯆꯠꯂꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ?" ꯂꯦꯝꯕꯒꯤ ꯃꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ, ꯑꯣꯖꯥ, ꯇꯥꯏꯌꯦ꯫ "ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯌꯦꯡ ꯇꯥꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯤꯗꯃꯛ ꯋꯥꯈꯜ ꯋꯥꯕꯅ ꯍꯛꯆꯥꯡꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯒꯅꯤ? ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯩꯄꯨꯡ ꯈꯨꯟ ꯄꯥꯡꯈꯤꯕ ꯃꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔ ꯈꯣꯏꯔꯝꯁꯤ." ꯂꯦꯝꯕꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜꯒ ꯄꯨꯡꯀꯥꯎ ꯀꯥꯎꯔꯨꯔꯕꯅꯤ꯫ ꯃꯥꯏꯕ ꯇꯣꯝꯕꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯑꯣꯖꯥ, ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕꯗꯤ ꯇꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯃꯥꯏꯕ ꯇꯣꯝꯕꯅ, "ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯇꯥꯔꯤꯕꯅꯤ." ꯃꯥꯏꯕ ꯇꯣꯝꯕꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗꯅꯦ ꯂꯦꯝꯕꯒꯤ ꯃꯃꯥꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯃꯥꯏꯕ ꯇꯣꯝꯕꯅ, "ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄ ꯋꯥꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨꯗꯤ ꯂꯥꯛꯁꯤꯟꯕ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ." ꯂꯦꯝꯕꯒꯤ ꯃꯃꯥꯅ, "ꯑꯣꯖꯥ, ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ?" ꯃꯥꯏꯕ ꯇꯣꯝꯕꯅꯁꯨ ꯄꯨꯡꯒꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯕꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯂꯦꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯃꯥꯡ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯊꯣꯏꯕꯅ, "ꯚꯥꯏ, ꯆꯤꯡꯈꯣꯡꯁꯨ ꯌꯧꯔꯛꯀꯗꯧꯔꯦ꯫ ꯏꯁꯥꯁꯦ ꯋꯥꯕꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯆꯤꯜꯂꯛꯇ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯄꯣꯊꯥꯔꯁꯦ." ꯂꯦꯝꯕꯅ ꯑꯃꯨꯛ, "ꯚꯥꯏ, ꯑꯩꯈꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯆꯤꯡꯈꯣꯡꯁꯦ ꯌꯧꯊꯣꯛꯂꯁꯦ." ꯂꯦꯝꯕꯅ ꯍꯥꯏꯔꯤꯕ ꯇꯥꯗꯕ ꯃꯈꯩ ꯊꯣꯏꯕꯗꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯧꯊꯣꯛꯂꯒ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯁ, ꯅꯪꯁꯤꯗꯤꯀꯣ, ꯀꯗꯥꯏꯅꯣ, ꯏꯁꯤꯡꯗꯣ ꯄꯤꯔꯛꯑꯣ." ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯆꯥꯔꯤ꯫ ꯂꯦꯝꯕꯅ, "ꯚꯥꯏ, ꯁ꯭ꯋꯥꯏꯁꯦ ꯈꯔ ꯁꯨꯛꯑꯦ꯫ ꯍꯣꯔꯦꯟ ꯀꯌꯥ ꯅꯨꯡꯉꯥꯏꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯅꯣꯡꯁꯨ ꯈꯔ ꯂꯩꯔꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡ ꯆꯨꯔꯛꯑꯗꯤ ꯉꯝꯃꯣꯏꯀꯣ꯫ ꯆꯤꯡꯈꯣꯡ ꯌꯧꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕ ꯊꯣꯏꯕꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯑꯆꯥꯄꯣꯠꯇꯣ ꯆꯥꯅ ꯆꯥꯅ ꯊꯣꯏꯕ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯑꯁꯣꯡꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯛꯏ꯫ ꯂꯦꯝꯕ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯑꯃ ꯑꯁꯨꯛꯄ ꯑꯗꯨꯗꯒꯤ ꯃꯀꯣꯛꯇ ꯁꯤꯡꯕꯨꯜ ꯑꯃ ꯄꯨꯔꯒ ꯈꯪꯆꯦꯟ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯦꯝꯕꯒ ꯊꯣꯏꯕꯒꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ "ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯁꯨꯛꯄ ꯃꯐꯝꯁꯤꯗꯒꯤ" ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯋꯥꯍꯩ ꯈꯔꯁꯨ ꯁꯣꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯂꯝꯕꯤꯗꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯦꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕ ꯎꯗꯕ ꯃꯈꯩ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯣ ꯄꯨꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ ꯊꯣꯏꯕꯅ, "ꯚꯥꯏ, ꯂꯥꯛꯑꯣ, ꯁꯤ ꯅꯨꯄꯤꯁꯤꯒꯤ ꯇꯨꯡ ꯏꯜꯂꯁꯦ꯫ ꯑꯅꯛꯄꯗ ꯈꯨꯟ ꯑꯃꯗꯤ..." ꯂꯦꯝꯕꯅ ꯑꯃꯨꯛ, "ꯚꯥꯏ, ꯉꯥꯏꯈꯣ, ꯍꯧꯖꯤꯛ ꯑꯩ ꯀꯅꯥꯁꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯐꯒꯗꯕ ꯃꯥꯟꯗꯦ꯫ ꯂꯥꯛꯑꯣ, ꯆꯤꯡꯈꯣꯡ ꯌꯧꯔꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯣꯡ ꯇꯝꯅ ꯂꯥꯛꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯣꯡꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯦꯝꯕꯅ, "ꯚꯥꯏ, ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯃꯐꯝ ꯑꯁꯤꯗ ꯂꯦꯛꯂꯁꯦ." ꯊꯣꯏꯕꯅ ꯑꯃꯨꯛ, "ꯑꯁ ꯚꯥꯏ, ꯑꯩꯗꯤ ꯇꯜꯂꯤꯀꯣ, ꯑꯁ꯭ꯋꯥꯏꯗꯗꯤ ꯂꯩꯃꯥꯏꯗꯒ ꯇꯨꯝꯊꯕꯒ ꯉꯝꯂꯔꯣꯏ." ꯂꯦꯝꯕꯅ ꯑꯃꯨꯛ, "ꯚꯥꯏ, ꯑꯁꯨꯛ ꯌꯥꯝꯅ ꯆꯤꯡ ꯀꯥꯔꯛꯄꯁꯦ ꯑꯁꯨꯝꯅ ꯁꯨꯛꯄ ꯆꯤꯡꯗꯤ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ." ꯊꯣꯏꯕꯅ ꯑꯃꯨꯛ, "ꯑꯗꯣ ꯚꯥꯏ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯄꯨꯡꯁꯨ ꯐꯅꯌꯥꯝꯗꯤ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯣ." ꯂꯦꯝꯕꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ "ꯑꯁ ꯚꯥꯏ, ꯃꯇꯝꯁꯤꯗꯤ ꯌꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ." ꯊꯣꯏꯕꯅ, "ꯚꯥꯏ, ꯂꯥꯛꯑꯣ,
ꯑꯥꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯂꯩꯔꯁꯦ ꯉꯁꯤꯗꯤ ꯂꯦꯝꯕꯁꯨ ꯍꯣꯏ ꯚꯥꯏ ꯑꯁꯤꯅ ꯐꯔꯗꯧꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯈꯔ ꯉꯝꯈꯠꯄ ꯖꯒꯥ ꯑꯃꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯣ ꯇꯝꯅ ꯂꯥꯛꯏ ꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯝꯗꯥꯏꯗꯅꯤ ꯑꯀꯥꯕ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯅꯨꯡꯁꯤꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯌꯩꯔꯛꯏ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯆꯣꯛꯊꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡꯗ ꯌꯩꯕꯗ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯑꯅꯤ ꯑꯐꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯇꯨꯝꯅꯤꯡꯕꯒꯤ ꯈꯪꯃꯨꯟ ꯃꯨꯟꯊꯔꯛꯏ ꯊꯣꯏꯕꯅ ꯑꯁ ꯚꯥꯏ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯈꯨꯅꯨꯡꯉꯥꯏꯗꯤ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯗ꯭ꯔꯤꯉꯩꯗꯅꯤ ꯁꯠ ꯂꯥꯎꯅ ꯐꯝꯊꯈ꯭ꯔꯦ ꯂꯦꯝꯕꯅ ꯑꯁ ꯚꯥꯏ ꯂꯥꯛꯑꯣ ꯎꯈꯣꯡꯁꯨ ꯌꯧꯗꯣꯔꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯏꯕꯗꯤ ꯅꯤꯡꯉꯥꯏꯗꯅ ꯅꯥꯈꯣꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯎꯈꯣꯡ ꯇꯝꯅ ꯆꯤꯡꯉꯤ ꯂꯦꯝꯕꯁꯨ ꯃꯁꯥꯗꯣ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯎꯈꯣꯡ ꯑꯗꯣ ꯌꯧꯔꯛꯄꯗꯗꯤ ꯂꯦꯝꯕ ꯃꯃꯥꯏ ꯑꯗꯣ ꯎꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯂꯝꯂꯒ ꯎ ꯑꯗꯨꯗ ꯉꯥꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯈꯣꯏ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯎꯖꯥꯎ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏ ꯍꯨꯝꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯅ ꯅꯣꯝꯂꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯑꯆꯨꯞꯄ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯃꯃꯤ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯁꯛꯇꯝ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯣꯛꯂꯛꯏ ꯑꯃꯨꯕ ꯐꯅꯦꯛ ꯑꯗꯨꯅ ꯊꯕꯥꯛ ꯌꯧꯅ ꯆꯤꯡꯈꯠꯂꯤ ꯃꯁꯝ ꯑꯗꯨꯁꯨ ꯃꯃꯥꯏ ꯈꯨꯝꯅ ꯂꯨꯃꯥꯡꯗ ꯇꯥꯔꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯏ ꯊꯥꯡꯗꯅ ꯉꯧꯔꯤ ꯁꯛꯇꯝ ꯑꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯉꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯇꯨꯝꯂꯤꯕ ꯊꯣꯏꯕꯁꯨ ꯃꯪꯂꯥꯛꯅꯕꯒꯨꯝ ꯃꯁꯥꯗꯨ ꯁꯣꯔ ꯐꯨꯡꯀꯠꯇꯨꯅ ꯏꯛ ꯏꯛ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯂꯦꯝꯕꯗꯤ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯇꯨꯝꯂꯤꯕ ꯂꯦꯝꯕꯁꯨ ꯃꯃꯥꯏ ꯍꯨꯃꯥꯡ ꯀꯥꯔꯛꯂꯦ ꯃꯥꯏꯕ ꯇꯣꯡꯕꯅ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯂꯦꯝꯕ ꯍꯧꯒꯠꯂꯣ ꯅꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯂꯦꯝꯕ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯛꯏ ꯃꯃꯤꯠ ꯁꯤꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯂꯝꯂꯒ ꯃꯥꯡꯈꯤꯕ ꯑꯗꯣ ꯎꯔꯦ ꯂꯦꯝꯕꯅ ꯚꯥꯏ ꯇꯥꯕ꯭ꯔꯣ ꯊꯣꯏꯕ 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 ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯂꯦꯝꯕꯅ ꯚꯥꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯎꯊꯛ ꯀꯥꯔꯁꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯁꯨ ꯎ ꯀꯥꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗꯅꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏ ꯍꯨꯝꯕ ꯍꯧꯔꯛꯏ ꯊꯣꯏꯕꯁꯨ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯛꯏ ꯂꯦꯝꯕ ꯎ ꯀꯥꯔꯝꯕ ꯑꯗꯨꯗ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯀꯔꯤꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯊꯣꯏꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ ꯊꯣꯏꯕꯁꯨ ꯎ ꯑꯗꯣ ꯀꯥꯕ ꯍꯧꯔꯛꯄꯒ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯣ ꯊꯣꯏꯕ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯦꯝꯕꯅꯗꯤ ꯎꯔꯦ ꯂꯦꯝꯕꯅ ꯚꯥꯏ ꯍꯥꯏꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯊꯣꯏꯕꯁꯨ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯥꯔꯛꯏ ꯊꯣꯏꯕꯁꯨ ꯄꯥꯈꯠꯅ ꯎ ꯑꯗꯨꯒꯤ ꯈꯔ ꯋꯥꯡꯅ ꯂꯩꯔꯤꯕ ꯎꯁꯥ ꯑꯗꯨ ꯇꯝꯅ ꯃꯁꯥꯗꯣ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏ ꯊꯣꯏꯕ ꯍꯦꯛ ꯆꯣꯡꯈꯠꯂꯛꯈꯤꯕꯒ ꯎ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯄꯒꯨꯝ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯣ ꯅꯣꯝꯂꯛꯏ ꯎ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯎꯁꯥꯗ ꯌꯥꯜꯂꯤꯕ ꯊꯣꯏꯕꯗꯣ ꯇꯥꯒꯦ ꯇꯧꯔꯛꯏ ꯂꯦꯝꯕꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯣ ꯌꯥꯟꯗꯨꯅ ꯆꯤꯡꯈꯠꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯎ ꯑꯗꯨꯒꯤ ꯃꯌꯥꯏ ꯋꯥꯏꯔꯞ ꯑꯣꯏꯅ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯂꯦꯝꯕꯅ ꯎ ꯃꯈꯥꯔꯣꯝꯗ ꯌꯦꯡꯊꯔꯛꯏ ꯑꯗꯨꯕꯨ ꯎꯈꯥꯗꯗꯤ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ ꯃꯝꯂꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯨꯖꯤꯜꯅ ꯈꯣꯠꯄꯒꯨꯝ
khoro khoro kholai lemba mamit khangsing singi lembana bai bai haiduna thoibabu tapna hawdoi thoibasu mamit singai lembana bai torchlight to amuk tapirao thoibasu torchlight to mahaki bag aduda koima mara e matam adudani khoro khoro khotlamba adusu chap lepkhre lembana torchlight ado kaplaga ukharomda koyeng yengai adubu karisu leibati ude torchlight muthatlaga tuminna amuk ngihak yengi pung amamuk leiraba matung makhoi anisu amuk uitharakle u aduda khangaudana akanba amagi mawongda nomlai lembado ushadagi tage tawrai thoibana lemagi makutto ta pharai handakti panthaba tawduna torchlight ado kaplaga amuk koyeng yengai adumakpu handaksu karimata leibati ude adubu chawkhrabu ujaw adudi lepa leita kanna kanna nomlai lembana karigumba ama ningsinglakpagum thoibada bai maikhet yawbra thoiba panthadana maikhet adu puri khawdagi lokthurai lembana maikhet machak ahum lokthoklaga punna khetuna ukhada langtharai maikhet adugi mangalna ukhong aduda karigumba mushin muba ama leptuna leiriba ado ure makhoi ani chamtu chap yungi maikhet adu thadakhibadagiti niklamba u adu karimata amuk tawrakhidre wari asigi tarawamdu shuba sharu matang asida loijare wari asi pathokchaba matamda soikiba ngawkiba kaya robashu mayamna ngakbiyu adum oinamak mayamna nungsibiduna channel asibu subscribe tobiyu share tobiyu amasung mayamgi mot comment haibiramu